ngasi numida wairam phongkhiba tongan manipuri siphongsing amasum thokhiba thawdo wathoksingdagi maroibi I pausing miyamna thamjagi anbada paunil khon pauksidi lokosaraga Myanmar gi Mizoram da Lanjenarak tuna leiriba refugee singgi yum humdra maina tumna sakre yum thangnariba Myanmar gi Lanjenarak tuna Mizoram da leiriba refugee singgi leinaba yum humdra rom maina sakre mai sakhi badu da haujuk phawbagi oina asiana yawgi pau phangmngamdri adumainama aso apan khradi yawkhre hari Mizoram की कैपिटल आइजोल की सौरना किलोमीटर कुन मथोइरोम चलग लेबा सिमुई कौब मफम म्यांमार की लंजेनरक्तुना लेरिबा रिफ्यूजी सिंगना लेनरिबा युम मतौक्रमना मई साखिबनो हाइबा सबसाना खंगमद्री अदुमैना मखोइना थोंगनबा साकथोंग गैस सिलिंडर पखाइरकपदगी ओइरंबा याय हैदि मखा सथरक पोइना कंगलैपाक की मैरा निस्तगी तोप मरोइबि इपाउक्सिंग म्यामना थमजगे Minister N. Berena Labukta Yum Kai Sajanbi Yaro and Laura Basu RSS की ऑफिस साथोक पुथोगली बलबुक्ता सजले मणिपुर की मिनिस्टर N. Berena लमदम सिगी सिंग पात तुरेल उमंग वामंग अमदी साथोक पुथोगली बलबुक सिंग लेंगना कन्नना बखोनगनी लोइनना साथोक पुथोगली बलौफमदा युम कई ऑफिस न सिंग अमत सजनब तौबिगनो मसी थिंगनबगिदमक मणिपुर लेंगान मणिपुर कंजर्वेशन ऑफ पेडी लैंड एंड वेटलैंड एक्ट 2014 सत्नदुना लेरबनी अदुबु एक असिबु थावोइदना साथोक पुथोगलिबा लबुक्ता राष्ट्रीय स्वयं सेवक संघ RSS की ऑफिस अमा मणिपुर की ओइना सजेंदुना लेबिदा मियामना अंगक ओइनरे पक्का बिल्डिंग ओइना RSS की ऑफिस सजलिबा मफमसी इम्फाल वेस्ट की नौरिया पखंगलाप केंद्र की मनुंगसना कोंजंग लेकाई काउना थाबी मनिंग लकोल इम्फाल इंटरनेशनल एयरपोर्ट मया ओइरमना सजलपनी साथोक पुथोगलिबा लबुकी लौफमदा RSS की पक्का बिल्डिंग ऑफिस ओइगदरिबा असि ग्राउंड फ्लोर यावरगा माथोल मरीनी बिल्डिंग असिगे अकोइबदा फेंसिंग वॉल खजिंदुना अचौब लबुकी सरुक अमसु कनसिंदुना RSS की ऑफिस असि सेमगलपनी साथोक पुथोगलिबा लबुकनसी लबुक ऑफिस अमदि युम कई ब्रेकफुल नसिंग सजनब यारोइ हाइना से मिनिस्टर लेबाक मियाम की मफमदा खंगंदुना लाक्लिबा सिगी मयोक्ता बिल्डिंग असी सगलक्लिबा असि करिगेनो हाइबो वांगसु लेबाक मियाम की मफमदगी हंगनरक्लि RSS की ऑफिस असी साबगी मथि मकुम वाइसेल तोरेल द लेप्तना थादबदगी तोरेल असी अतुकी मतिक मदहले मदुना मणिपुर लेंगाना वाइसेल तोरेल कन्नबगी थबक पैकेट कनी हारिबसिगे ओना तैनबदा तोरेल खुनुंग फता हौथी लेप्तना थादरकपा सिबुसु मियामना अदुकी मतिक पेंदबा फुंदुरक्लि अमरोमदा मणिपुर लेंगाना इम्फाल रिंग रोड संगलिबा सिगे मरी लेनना RSS की ऑफिस सगलिबा लौफम असिमक रिंग रोड की मापा सबसाना ताखिए दुबु RSS की ऑफिस बिल्डिंग नि हारिबसि सोकप यारोइ हैदुना थाइदोकलगा हाना रिंग रोड सेमद सोकलमदबा लबु कया मस हौजि सोकलकपदगी लौपु क्याना पेंदबा हाइबदु होइदि मदुना रिंग रोड सेमनबगी थबक पैखलकपा सिदा शक्ति लेबा मियोय खरनदी मखोगी लबुक सजिनबा युम कई सोक्तनबा थाइदोकलगा अतोप लबुकसिंगदा सोगंदुना रिंग रोड सेंगबटबगी थबक अमसु सथरि हाइना लौपु क्याना पाउक्सी सिदा फुंदुरक्लि अतोप पावमना सही कुनगमरी हेना PHED दा थबक तौरक्लबा एम्प्लॉयीसिंग हौजु फावबा वर्क कन्फर्मेशन पेबीदना थंबिरे गुणमनी सही कुनगमरी हेना PHED डिपार्टमेंट थबक तौदुना लाक्लबा एम्प्लॉयीसिंग हौजु फावबा वर्क चार्ज कन्फर्मेशन पेबीदना थंबिरी हाइना जॉइंट कोऑर्डिनेटिंग कमिटी की प्रेसिडेंट बी गुणमनी ने फोंदोखरे वाफमसिंग असि दी जॉइंट कोऑर्डिनेटिंग कमिटी ऑफ PHED Workers and Employee Organization Manipur amadi All Manipur PHED Employee and Workers Union sinduna tha asigi hokiba tarukta kona order thokuna pass tokiba W.P clause C number 165 of 2022 ga mari leinana Major khulda leiba Manipur Press Cup ta pangtokiba pawmising unaba amada phongdokibani magna makha taraduna hai Finance Department PIC na thokiba order number 9/109/99 PIC date 22 January 2001 की मतुंग इन मणिपुर गवर्नमेंट की मखादा लेबा इंजीनियरिंग डिपार्टमेंट हाइबदी PHED PWD WRD MID अमदी पावर डिपार्टमेंट लेरिबा वर्क चार्ज एम्प्लॉई सिंग सही तरा हेक सुबगा वर्कर चार्ज कन्फर्मेशन पीगदबनी हाइना पाली ऑर्डर सिगी मतुंग इन पब्लिक वर्क डिपार्टमेंट दा सटेक हुंफुग तरेट वर्क चार्ज एम्प्लॉई September 29 1999 दा कन्फर्मेशन पीकी माइनर इरिगेशन डिपार्टमेंट MID दा
Sahumga Nifugu Humday Work SARS September Taragataru English Nganiga Mangada Work SARS Confirmation Piki. Amadi Power Department February Tara English Nganiga Kungo Humdoida 204 Work SARS Confirmation Piki. Adubu Terminal Benefit for Work SARS Staff of PHED, IFCD, PWD, MID Amadi and Electricity Rules 1978 ki matungina Work SARS employee amana confirm toraba matungda sahi kun service torabadi pension amadi gratuity gi benefits sing pigani haina pali adubo PHED department thabak tawjariba Work SARS employee singdi masigi kanaba phangdana leiri amaromda PHED department matam sangna wajaraglaba Work SARS Sahumga Nifuga Taruk employee singi muhut silaga Manipur High Court Public Health Engineering Department Workers and an Employee Organization Manipurna confirmation PB Nabu Watki WP Clause C number 164 of 2022 Hairiba Writ Petition Sigi Matungina High Court na say Sigi February Tarukta Tha Ohungi Manungda Aikogi demand Sibu Manipur government na Kanagadavani Haina order Toki Haidi Maramusin Atupumatam the Manipur government Kanabiduna Work SARS confirmation PB number Sufungdoki Atopapa Sugunogi Praja Singh Korsanta Bita Hang Liber Relief came the songs of Pamloduna lady Narang Hingsu Cookie militants in the Numai round Karakabaki Hawkiba February Taraga Mari the Gi Kun Pau Numit Tare Nisuna Cookie militants in the Numai Amadi bomb cups in Duna Sugunogi Mapam Kiara Landash Laki Badu February Kunda coming operations at Havadagi Numai cups in Maleki Adubu Makatana Cookie militants in the Narang Hing Nunga Matung Pung Taraganitui Makairum Taba Matamda Laloi Pairum the Ginumai Ron Ohu Marirom Sugunu Rom the cups Laki Hari Sugunu the leiriba Praja Kiana Fundorok Pagimatung inadi Haujik Sugunu the BSF Amadi State Security Force Tangak Senbeki Tabak Mapung Pan Satari Adobo Kunja Singdi Masagi Mayumda Laitana Labangam Dabadagi Haujik Sugunu the kilometer 2.50 Rom Setlagalaiba Korsanta Vida Kudaki Oina Hang Liber Relief came the Sangs from Lodun Lady Kunja Sing the Fundorok Pagimatung inadi Makatana Cookie militants in the Sugunu the Nongmayamadi bomb capsulactuna Landa Shilakani Habigi Sing never sound lady Manipur lenga ki meke digi su Cookie militants sing na amukhana nomai kapsilaroi habigi thajaba kunja sing da pidri maduna kunja sing na masagi mayum de sangduna laitana leiba ngamdabani nomai kapal lep ki bedigi ngasi sugunu kaithilda dukan mari manga hangduna kaithilda insang na piyonba miyoi khra thulaki serak sida thaknabi ising marang kaina phangdaba loinana sana thaknaba polam sing phangdabigi awaba kunja sing na mayuk nari haidi atop pom aeroplane ganja punaba khonaramba fakhre Impal International Airport ki Delhi amadi Kolkata tamna paigadawa Indigo flight ki PO main consignment hapkadaba Potlam Singh sector ki thabak sathabada ganja gram 700 yoroma thengnabadagi phagatlaba matum Singjomai police station kusina kre hari pausina ai phagalaba ganja sing adu langthabal Mantri Khongdagi Surchandra Khuraijam amadi Sajung Mamang Lekaidagi ti Nikesh ki mingda Delhi amadi Kolkata thana honaramane hari Amaramda Kasar Police Amadi Assam Rifles ki Kangbu Nangarang Kasar Satakibo Operation da Manipuri Masa Ama number 4 ga Konana Pare Hari Parabami Eduki Maming Haumin Thang Dongen Say Kuntrag Nutikogi Mangondagi number 4 gram 421 Fogat Pangamki number 4 Singadu Tuan Sapon Cape Taragamapan Hapton Purakibani Pagalaba Drug Singadu Malemgi Kaitilda Lupa Crore Ani Lak Mapalongi Mamaloigani Paraba Muedu, Polam Singer to Korana, Kasar Police Station of Kushina Krehadi Atopapa Madana, Su Makatana Sangopa Yaru Heduna Masingam Labanupi in the Pukau make the rally sacre. Barat Langak Amadi Tuan Cookie Hulup Kungamarigi, Umbrella Group Ama Oediba, KNO Amadi, UPF ka Kuyek Pina Duna Satna Bahaukiba, suspension of Operation Suosi, Makatana Sangopa Yaru Heduna, Nasi Impal Iski Manungsana Pukau Makeigi. Masingyam Labanupi Oibising Rally Sacre. Ngasi Sakiba Rally Edu Village Protection Force BBF, the United Committee of Pukau and Making Dulai Tabi Gram Pansat Amadi, Iramdam Kanmalup, Ikalga Punak Samnaduna Pantokipani. Rally Edu Ngasi Samray Lampak the Yoki, Saurunupi Lissing Anirom Henasar Yadun Saki, Rally Satlibasing the Barat Kimasungi Piralamadi, Salaitare Kifiral Simpaki. Rally sat libasing na amat oina law kiba kulaw di Cookie militant singa barat lenga kasat na ribasu makata na sangdok pa yaroy hay na amat oina law ki. Ato pa mana
बिष्णुपुर डिस्ट्रिक्ट की हाई केनेल पारिंग सेंट्रल फोर्स स्टेट फोर्स की कांगबुना बंकर क्या साधन नाक्सिन की थबक पैखत्रे बिष्णुपुर डिस्ट्रिक्ट की लोकताक लिप इरिगेशन की हाई केनेल की परेंग सिक्योरिटी फोर्स ना मतम कुइन संग ngamdaduna leraki hairiba हाई केनेल पारिंग कुकी मिलिटेंट सिंग नोंमै कापसिलक्तुना तोयना लांदाराकपा मफम अमा ओइदुना लाखी मदुना सिक्योरिटी फोर्स कांगबुना लो केनेल की सरुक खक्तदा संग मंगमलगा हाई केनेल की सरुक सिंग संग मंगमदना लेरखिबने अदुबो हाउजिक हाई केनेल की परिंगदा स्टेट फोर्स अमदि सेंट्रल फोर्स ना बंकर क्या साधुना थोमजिंदुना लेख्रे मणिपुर लेंगाना यामना थिंगना लखोलकपा ngaksienbegi thorang ama oina haujik high canal paningi mafam kyada samaga humdra suba BSF ki kangbu amadi state security force na bunker kaya marum sadun akan ngaksienbegi thabak paikre masida natana high canal paring asida outpost kya sa hangdoktuna pungkun ga mari sumna ngaksienbegi thabak paikat paukre paikhalagriba khongthang asi kuki militant sing sugunu district ki mafam kyada kuki militant sing yamna toina numai kapsinduna landarakpa adu ngamdana bani लेंगाना लखोलक्लिबा ngaksienbegi khongjang asibu praja section kyadagi thagat papungdok narakli atopa pawmana NSN IM gi deputy leader kilonser sakangdab sing nungmaina kaptuna halamle nungmai kapal lep naduna bar lenga ka santi gi wari sanariba Nagaland gi laholup ama oiriba National Socialist Council Nagaland isak moiba group ki deputy leader kilonser oina thaupuriba miyoema ngarang Nagaland gi Mon district ki Tizit police station konba namsada liba masagi mayumda nongmaina kaptuna halamle hari pausin hai sakangdaba singna nongmaina kaptuna halamlaba kilonser asigi maming khampai opai ham konja kawi ngara numidang pung 8 yang khairam taba matamna sakangdaba matik sana khulai paiba miyoi tarukna masagi mayumda sanglalaga nupi angangi mamangna nongmaina kaplamani maduda ma ki yet thangba thabakta nongmai maru ama panki masigi matungda laying nabigi damakta hospital purakpagi lamida laikhidabane hari pausina makha taribadi mahak hana NSN YA yauramadi NSN IM da amuk yauki madugi matung NSN YA amuk halaktuna party ki thabak thoram sing tawduna lakhi adu bohandak ikui kuidana party edu amuk thadok lamlaga NSN IM da amuk yauduna lup adugi deputy kilonser oina thabak tawduna leibani ma kunungwaina kaplam liba do NSN YA gi lanmi sing oirambi yai haina thajanari Misi esigi matangna Nagaland gi TG police station case ma lokhotuna makha tawa thijin humjin begi thabak sa tabawkhre haujik phawi oina di makpu kanana kari marom gi damakta nungmaina kaptuna halamba no haiba khangmngamdri loinana makpu halamba kangbu aduna su claim torokpa leitri hadi atopa pawmana assembly miphamda su handokna ba amatu oiba warep lauduna center da taksin gadabani kokomi Kokila labu singa sathariba sugi satna kanglon gi wangmar kokila labu singa thabak thoram kya satharakle haibisi hene na mayek senglaba thas gi kungani pani gi hauduna phamgadoriba Manipur Legislative Assembly gi miphamda su handokna ba amatu oibu warep lauduna center da taksin gadabani haina kokomi gi convener Somendro naikre wafam masing asi paumi sing unaba amada magna phongdokibani magna makhata na hai sugi satna kanglon wangmar thabak torak parigi state lengana su handokle haina mamangda lautokre adubu center lengak nadi handokri maram maduna Manipur lengak ka center lengak ta taksinduna su handok hangadabani handak Chusampur DC office police station ASP gi office mai tha khibagi thaudo aduda sienaba sing nimit tare nigi manungda phaduna logi oiba thabak matik lokhatuna matik saba sarak pinaba Manipur lengak ta kokomi na taksin gi wapam adu thabak to onthok pi waki magna makata na paumi sing da phongdokibadi IAS ki rank ta ladiba DC amasum ASP bu ITLF na kihanba makogi punsidai singnaba si tarane lopam thokte masimak nation asida singnabani masida center amadi state lenga na yengduna leiba sumloi leba si atopa leba singna lo leitraba leba ama oina laukigani mara maduna mara leiba sing phaduna lo leiba leibak ni haiba khangan gadabani maduna taduna singdana lo ama tamdana lo ama leibigi mong sa tharaglabadi tampakte leidiba miyam state amadi center lengakta onsilagloi haningai leiti haidi atopa pawmana thawai tharabasu thana nungsumgi miyamna mafam aduragi UNLF pambaigi base camp khongaloi abung Session Forum Peace Committee na ngasi Imphal East ki Khamelokka tainaba uyumpok nongsumda khulngak riba village volunteer meet isil hinaw singda tengbangi polam kaya marum khusinakre nongsumgi village volunteer singda Session for Peace Committee na tengbang piba ngasige siga tharaga humlak sure
loinana khul ngaktun leiramba konjengmam abung kowba miyoy amana thawai tharabasu thana nungsumgi miyamna mafam adudagi UNLF Pambai Group ki base camp hongaloi haina phongdokre ngasigi tengbang khusinaba adugi khudongchaba loroga uyumpok nungsum awang lekai digi khul ngakpa village volunteer konjengmam abung na haikibada uyumpok nungsum da khul ngakliba Pambai nu lusingba UNLF ki base camp laktokadabani haiba AR gi warning uyumpok nungsum gi khunja singtana tana akoibada khunda minariba pukhau Tezpur pukhau Santipur amadi pukhau laitan pok pina singba khul gi miyamna yaba sungam ngamloi thawai tharabasu thana base camp hongdokloi haki su satnariba kokila lobusingna makhoi gi lamda base camp sabadi AR na ayaba piraga mitai gi lamda khul ngaknaba UNLF Pambai Group ki isul inaw singna base camp sabada AR na karigi ayet apan piribano haina wang hangladuna AR gi thawong si koki singmuna sagat ke duga mitai singna namthagi haiba mali AR leibada ekwita thajaba leiti UNLF ki Pambai Group ki base camp sabada AR na ayet apan pibigano base camp hongdo khanba yaroi thawai tharabasu thana nungsumgi miyamna mafam adurgi base camp hongaloi haiba wafamsu abungna phongdokhi mamang sai me ahumdagi haukiba lana sida Session Forum Peace Committee na nungsum khul khak natana lamdam sigi singkhong singyada khundariba mitei khul singda aikhoi amatani aikhoi punsinadaba yadi haiba wakulon utuna ngasi phawa leptana mating pangbiba asuki matik penjai Session Forum Peace Committee ki thaumi singna thawai khubak ta hablaga awaba taraba mafam da sangsinduna mating pangbiba amadi thauna pibiba sina khul ngaksariba aikhoi gisu thauna hengatli haiba wafam thamki ngasi ki tengbang khongsat adu da Session Forum Peace Committee gi atai thok puba singsu saruk yakhi loisilak poina panam pausi digi to papaw mana Bengaluru da Manipuri nupi amabu mioi marina physical assault satakre haukiba thangsu numiki numidang Bengaluru gi Koram Ganglagi thangnana leiba passport office manakta masagi sei kunga manga surabi Manipuri nupi amabu sahi taraga taruk tagi taraga tere phawgi manungda leiba nupa masa marina moles amadi physical assault satakre chenaba naha mari police na fare agency gi pawn hai haukiba thangsu numiki numidang Manipuri nupi laina asengma maming natena nupa mamanaba maga puna lakpagi lamide sei taraga nipan gi makhada leiba nupa mari eduna laina bu molest toba madi physical assault sa tharakpadana tana ma kalangminaba nupa adurasu attack toraki laina na police ta torakpa complaint gi matungina nupa mari eduna makpu molest tobadana tana physical assault sa tharaki ma kalangminaba mamanaba nupa amadasu attack toki masidana tana makhoi marina manaknakpada taramba utup amana mangonda kannanaba torakpada ma kalakminaba nupa aduna ngaktoki matam adur lambida lakpa miyoi khrana sensilakpadagi nupa mari edu mapamadu nanthokuna sankhi adubu mayamna tanaduna amadi pharaga police sinaki tungna police na atopa ahumadu su phaba ngamkhi laina Bengaluru da leiba hotel amada thabak tawbani hadi police officer amana phungdorakpagi matungina miyoi mari edugi statement loraba matung makhoi jobenal oibana pautak piraba matung yumdagi miyoi singda sinakre aduma pu makhoi mari gi mathakta IPC gi section 354A sexual harassment and 323 voluntary causing heart ki makhada case ma lokhatuna thigatpagi thabak sathari thigatpagi matungina makhoi gi mathakta makhata be action sing logani hari ado house kuina di myam paus matanga solution jarage mas myam puna no update ngaminasi